Manipur yauna state khara yellow alert lauthokre. Awang nongpok tamna humjilagliba cyclone sitrang na maram oiduna Tripura, Meghalaya amasung Assam gi oina de red alert lauthokre. Loina na Manipur, Mizoram, Nagaland amasung Arunachal Pradesh ta orange alert lauthokre. Indian Meteorological Department IMD na mangjong na lauthokiba matungin na Bay of Bengal dage hawrakiba cyclone sitrang na maram oiduna Manipur yauna awang nongpok state singda mayay oirap kanba nong suba hawray. West Bengal amasung Orissa dade samudragi ithak ipom kangkhalakpaga loina na nungsit yawba nong suba hawre haide. Awang nongpok lamdamda oiragliba phibam asida amang ata thorokpa matamda mateng pangnabagidamag National Disaster Response Force NDRF ki mihut hompuga mapan ngarang Indian Air Force ki plane naman na Agartala da purakre. Haujik pawbada Tripura da NDRF ki ahenba miyoy chamaga taramapan thungkre. Ngarang ayuk pung 13 kuntrarom tabada cyclone si Bengal ge Sagar Island ge khanong pok thang basarukta yoksilaki hay na IMD na piba report na hay re. Report asina makata na hay cyclone si ngasi ayuk angan badagi de yam na hena kansilak tu na Bangladesh ki samudra khongbal da chawna amang ata thogalakpa yai hay na pana re. Maram asina India gi oina su Bengal amasung Orissa ge samudra khongbal da laiba miyoy sing mikup nahum sing na laina bakhangan khre. West Bengal gi oina awang amasung kha thangba 24 Parganas amasung Purba Medinipur district ta lairiba miyoy sing sapagadaba mafam sing do hongdong na bakhangan khre. Cherak asida ngami sing su samudra da nga phaba kumthadana ba hana dagi lairiba hi sing su honggalakna ba mangjong na khangan khiba lairaba ne. Ngasi lakani haina panariba nonglai nungsit asina West Bengal gi mafam kharada yumkai humdokpa lambi thong akai atoi thokpa amasung ising thumjin bana chingba thokdok khara thorakpa yai haibage ahenba section thorang lokhatpa honakre. Awang nongpok lamdam dasu ngasi ayuktagi di nungsit yawba kanba nong suraba yai haire. Awang nongpok state singge manung da Tripura na khwaidagi hena sokpa state oigane maram asina Tripura, Meghalaya amasung Assam gi oida de red alert lauthokre. Loina na Manipur, Mizoram, Nagaland amasung Arunachal Pradesh ta orange alert lauthokre. Mafam sing asida nungsit sitpagi chang asi pungda kilometer hompurom gi chang oiraba yai haire. Nonglai nungsit asina maram oiraga emergency service natana Tripura da laiba mahiloisang pumnamak khudaktagi October 13 phauba suti lauthokre. Loina na lainga ki employee sing su mayum dagi oina thabak surakna bakhangan khre. Nonglai nungsit asi Manipur amadi Meghalaya gi oina su pungda kilometer 55 dagi na hompuga manga phawbagi changda sitlaba yai haina IMDb na piba report asina haire. MLA manga disqualify tawna wakat khre. Matam kharagi mamangda Delhi da BJP ki National President JP Nada amasung Manipur ki Chief Minister N Biren gi mamangda BJP da yawkiba Manipur ki Janata Dal United ki MLA manga gi mathagta ngarang Manipur Legislative Assembly gi Speaker gi Tribunal da disqualification petition sing file tawrakre. Manipur Legislative Assembly da pukhalakiba disqualification petition manga adu Manipur Pradesh Congress Committee MPCC ki Vice President Hareswar Gwaswami na petitioner oiraga file tawrakiba ne. MLA manga gi mathagta pukhalakiba disqualification petition manga adu Manipur Legislative Assembly da file tawba adu da petitioner gi counsel advocate Ningombam Bupendra saruk yakhe. Ngagi melada han boina sareng atekwa kg lising ahum puthokadaure. Manipur da yokpa sareng gi mamal kg da lupa lising amaga chani da leplay dingo. Manipur lengang na ningol sakaw baga mari leina na chahi ni fu hena sathaduna laglava fish fair kam fish crop competition nga melada. Ahan boina lamdam asigi ngami sing na yokpa sareng atekpa kg lising ahum puthoklaga nei. Lamdam asida yoksa ba sareng gi mamalase gram 450 dagi na kg ama phawbagi mamalase lupa lising amaga chani da leple haina fisheries minister Haikam Dingo na phongdokre. Chingda sandang yok na bathawrang paikhat tawre. Manipur gi chinggi district singda mithun sandang yok na bamasung promote tawna bathawrang ama state government na paikhat kadawre. Pawgi likhun ama na phongdorokpagi matungin na state asigi chinggi district pumnamagta mithun yok na ba government ki oiba mifam ama ngarang ba Pupura da laiba chief minister gi secretary ta pangthokre. Chief Minister N Biren na share lauraga pangthokiba meeting aduda veterinary amasung animal husbandry minister Kasim Basum amasung state government ki maruwaiba official kaya saruk yakhe. Oza sing join tawdrade midyang changlane sasum Sagolmang Higher Secondary School da watuna lariba oza Manipur lengang na
ngarang order thokuna tharakpa si thagat le oja singna thubada join tawbiyo karigumba join tawdana wachat wanom tawduna stay order thokana na bahonarabadi akan bamijeng sanglagani haina Socialist Student Union of Manipur Sasumgi President S Yaimana phongdokre MSPCL ge MD Sarat ki yumda office ta red chathakre chakpi karong gi substation sabada sel lana sizinaki haibage case ka mari lainana Manipur Lok Ayukta na khangan kiba matungin na ngarang kaksing ge SP Sevrat na lusing batim mamana Manipur State Power Company Limited MSPCL ge Managing Director Nandaibam Sarat ki thangmaiban Nandaibam laikai da laiba masagi mayum amasong kaisampata laiba mahaki office da red chathakre haukiba kumja 2009 dagi 2015 phawbagi manungda NLCPR gi makhada Sama Power India Private Limited na lupa crore mapan lakh nifuga mga lising marfu chatruka mga changna chakpi karongda 33 by 11 kV power substation 33 kV line amade mari lainaba Civil Worksing paikat kibada lupa crore mga rom ki senfam lana sizinaki haiba case amaga mari lainana Manipur Lok Ayukta na thigana ba kaksing gi SP na lusing batim amada sinakiba ne press na phangba paw gi matungin na red ase ngarang ayuk angan badagi numidang wairam athengba phawba chathakhe NLCPR na Sema Power India Private Limited ki makhada haukiba kumja 2009 ge September kun manga da thokiba work order amagi makhada sukiba thabak asida transformer supply tawbada masing walakpa amade kilometer ni fuga mga sang na tinggadaba maigi line adu kilometer mari tamag thabak to onthoklam ki haibage wafam sing yauna Lok Ayukta da wakat ama lakhe hiram asida Manipur Lok Ayukta na ahanba tangka ke inquiry ama chathabada official kharana lana tawrambagi khudam changdam khara phangba ngamkhe madudagi case ama crime branch police station da chahi asige February 3 ta register tawduna thijinana ba SP Sevrata sinakhiwane chairak asida MSPCL gi managing director Sarat Yauna official singna Lok Ayukta gi mathakta high court ta wakalagkhe masida Manipur High Court ki maiki dagisu hiram masida Lok Ayukta na recommendation pi na bagi matik mangamlai haina chahi asigi July marida phongdokhiba laikhrabane ningsing bayabadi Manipur Lok Ayukta Act 2014 gi makhada case asibu thijinan ba kaksing gi SP da sinakhibane case asi thijilingai matamda mahangna paikhalakpa thabak thauram sing ase mahaki department ke mathak thongba official sing gi minjeng makhada lairoi haiba wafam phawba yaure loidana case asigi chapchaba langla langjil khangdoklaga mathau taba action sing tha taruki manungda lakhot kadabani haikhibane loinana thijinbagi thabak asi loidriba phawba MSPCL ge managing director amasung general manager ani thabaktagi suspend tawduna thamnaba khangan khibasu laikhrabane aroi bada tabiri bapum namakpu thagat jare